People's Union for Civil Liberties PUCL na sem saba lamai chatruk marfudara mari panba Independent People's Tribunal gi report Press Club of India Nai Delhi da chahi asigi August kunda phongkre report asi sem saba da thabaktagi potharaba Supreme Court amasung High Court ti judge sing IAS amadi IPS officer oirambasing advocate journalist social activist aiba amadi atei tongan ba hiram da khang haireba mioi kyana saruk yaki Tribunal asi lingbagi mapung oiba pandamdi Manipura Kanglup naina satharakliba hingsagi thogdok sing kadaidagi kamdawna haurakibano haibadu khangdoknabo hotnaba amadi masigi waroisin purakpa yaba thorang puthokpada mateng pangnabani hairi matam maduda state laingakna ningthina laingak thoram chathakide amadi laingak leitaba mali hairaduna maduga mari leinaba wahang kaya amasu hangli loinana tungda tauba yaba singsu malemgi atei leibak singda thokkiba kanglup naiba hingsagi thogdok singda waroisin purakkiba thogdok kharasu khudam oina palli tribunal adugi member singna kanglup animaki relief camp singda chatuna mafam sing aduda leiriba mioi kayaga unaduna makhoi gi warol sing maning tamna phongdoknabagi khudong chabasu piki hari tongan ba hiram kaya da kupna thijin humjin ba amasung mari leinaba khudam changdam kaya khomjinduna semliba report asi thokliba thogdoksing asigi achumba adudagi nathairaga makhoina puningba maikaida punaba honabani haibagi pendaba kanglup amana phauri aduna report asi mapung phadaba nakal namatagi oiba miyengda puthokpa report ni haina lanai mioi kaya mairoi sing amadi lup kaya na pendaba phongdoknari report asigi matungina irang asigi haurapam asi maiteina scheduled tribe oinaba honarapaga mari leinana High Court of Manipur na takiba wayan lamgi yenaba amadi matam sangadigi leiraklaba kanglup naiba thong singdagini masi khangawduna karigumba thogdok amadagi hekta haurakiba natte hanana thaurang tauraba irang ni hairi irang asi state law enforcing authority na mathau pangthopa ngamdabadagi tampaki loop anida mathau haptuna chatharakibani haina maral su siri torbung banglo amadi akoibada kanglup amagi mioi singna afaba khulai paiduna atopa kanglup ki yumei thaba khunja sing phu cheiba kibadagi mi pairaba khunja sing maikei salai khangdana senkiba adudi report aduda mami takide maduda afaba makhalgi khulai paiduna aina yadaba thabaksing tawkiba kanglup adu vigilant natraga militant haiba wahai sizinakide adubu atopa kanglup ki loop anibudi vigilant amadi militant haina palli tampaktagi kanglup amagi mioi sing tanthoraki aduga tribal singna namna khundaba chingi lamdagi atopa kanglup ki mioi sing chatki haina report aduda pallibana tampaki mioi singbuna tamthiba aduga yung kai lingduna leirami haibigi khudam phawba leitanaba loina temkhaikiba kangbu adumna PUCL chawba oina uhannaba honabagi mamisu tari Kanglup amabu sauhonba yaba wafam leingangna sinduna phongdok halli haina maral siri adubu kanglup aduna Meeyamgi khongchat pangthoktuna matam adugi chief minister bu leibak masa tadaba akam apeki wahai sizinaduna sei thangkiba kayabudi report aduna pankide awaba tahoraba khudong thibadigi nanthok haurabani haiba mioi singi khomjinma mapau aduda jiribamdagi angang yauna nupi manga khulai paiba singna pharaga tamthina hatkiba serauda khulai paiba singna hingna mai thaduna hatkiba leikidraba freedom fighter amagi chahi yamlaba loinabi adugi wafam committee asigi report ta chitharamba asimaksu peningai oide irang marak asida kanglup animaki mioi sing thiba khangdana mangkiba singi marakta chahi nauriba mairoi ani amasung hana paumi oiramba yauna mioi kayagi wafam yaukide Indian Constitution ki Article 19(1)(d) na leibak asigi mafam singda maning tamna chatpa yai hairabasu masagi state manungda phawba chatpa ngamhandaba asibudi lumna lawdabadawna tauri media ga mari lenana piba warol su mamangda wathok oinakiba Editor Guild of India EGI gi report na mapung oiri aduga tampakta phongba media house singna michang mikai naina paw phongki hairi adubu singi mafamda phongba atopa kangluki pawgi matangdadi kari supan kide leibak asida natana Myanmar phawda yamna ithil piba khwaidagi noba video amadi saktam sing yauna ingraji lolda wari liba media house amabudi lei haiba phawa tribunal asina masak khangdabadawna report aduda pande adubu tampakta leiba media house kharabudi maming power report aduda yauri
Irang asi hawbada achoba thodang lauki haina thajanariba lenga ka suspension of operation da leiriba Meeyamgi khongchata phongna nongmai pairaga saruk yai hainariba amadi nongmai yalaga football sanabagi video viral oiduna wathok oinakiba kangbu adubadi report aduda pankide matam changna yamna kupna semkiba report aduda Lok Sabha da Kanglup amagi MP ani Rajya Sabha da ama lei hainasu yamna lana panki Report aduna Indian judicial system gi integrity da su chingnaba popagi mami tari supna yengbada report asi hanagi chief minister amasung tampaki loop anida wathok asigi tekchak namnaba honaba oina uba phangi masida masa mareng oriba tampaki mioi singda saitheng pibani haina lobasu yai